Lakhipuronline puthok saba April ki tangkun nongmaijing numit ki Khomjinba Pao tabirase. Ahanbada maruoiba Pao. Delhi da meeting nipi macha ama chingnaningai oiba mawngda asibak chang oina leiramle. Lagliba panchayat mikhal asi ingtamna pangtokna nabagi damak cachar gi district administration gi maiketi ki chaksel thorang lokot kre. P. Hemanta Singhada Baba Saheb Dr. Ambedkar National Fellowship Award ko sinakre. Silchar sahar gi mafam marida isingi achoba pipe pokhairatuna matam kharagi oina kusemgi isingi chawmayok nakre. Assam gi CM Himanta Biswa Sarma nangarang New Delhi da Pradhan Mantri Narendra Modi ga unakre. Bhagavad Gita amasung Naitya Shastrabu UNESCO gi Memory of the World hapsin kre. Uttara Sanglan Sana Konungna Kong Balaithong Punba Sajibu Laikun Men bagi thawam pangthokre. International Icon Award lising aniga kunmanga pinaba khangatpada Manipur dagi miyoi taruk yaurakle amasung chahi 13 ta ngairiba Bhaibab Surjabansina IPL gi khwaidagi naha oiba sanaroi oiduna puari semkhre. Hojik mapung oiba pau tabirase. Delhi gi Maharani Park manakta yamna chingnaningai oiba mawangda Delhi da thabak toduna lebi chahi kunrom surabi meitei nupi macha ama asibak chang oina ngarang ayuk taduna leirambani haire. Nupi macha asi Manipur gi Bisnupur Police Station na konba ngaikhong sipai maning lekaidagi Khangembam Priya Lakshmi kawi aduga Noida da base toba Ainer Gizer Black Jack haiba company amada thabak tawri bini haire. Laikhidrabi Priya Lakshmi mathakta mabung amalai machil malau ani khaktane mahaki apokpa Khangembam Jadumani Dimapur da private school amada oja oiraga mama mapa amadi mabung punna leibani. Imung manunggi miyoi singna phongdorakpada mapa mama gi mateng pangnanaba Delhi da sel tananaba company da thabak tawduna leibani. Class 12 loiba kuidri 12 loibaga air hostess oinanaba interview yaubada khutta anaba ma leibadagi khalakhidabani. Makhata na company adudagi phanglakpa selna masala yengli aduga imungi yamna khanjaba irang farang yaudaba sel tanabagi wakhalda leijabini. Mahaki misi asi chingnai masana sijabanate maramasina mihatpa miyoi sing thidoklaga cherak pibiu haiki. Priya Lakshmi mahagna leiriba building adugi 3rd floor da leibani. Siba numit ki mamangi numit tadi mahagna thabak tawriba mafam aduda lakhide haire. Ngarang asibak chang Delhi Police na post mortem gi damak pukatkre. Lakadoriba panchayat mikhal asida ingtapna mikhal pangthokna nabagi damak cachar gi district commissioner Mridul Yadav na ganatantric thawang asida akiba leitana miyamna vote hapna nabagi damak administration gi maigedagi cheksel thawrang sing lokatkre. District Commissioner gi office ta ngarang pangthoki bapami singi mipam amada Sri Yadav na district asigi mikhal ga mari leina wafam sing phongdokladuna hai matudi cachar district asida apunba voter masing laktara lising humpu chamaga yangkhai mangani masigi manungda nupa voter na lakh manga lising kuntra mathoi chatruka humpu mathoi ni. Nupi voter gi masingna lakh manga lising kunipan chambriga humbutara mapani aduga atai voter tara manga lei haiki. District asida polling station gi masingna lising amaga chatruka kunna cachar da aduga polling station chahum gatara Lakhipur ko district ta leiri. Masi tanatana ahenba polling station marfutaruk cachar da masung Lakhipur ko district ta taruk leiri. Paugi mifam da saruk yakiba cachar gi SP Numal Mahatana mikhal gi matamda ingtapna santi leina mikhal pangthokna naba cachar police force na matam pungnamakta cheksinna mikup nahum singna leigani haike. Sensitive polling station singda akhanaba binyang changani amasung masigi mathakta ahenba force sing thamgani. Masigi mathakta su matik chaba patrolling kangbu quick response team na kubna yengsingani haina mahakna panke. Total polling stations हमारे 1706 हैं. This time election will be at two different places. Cachar will have 6 LACs or 21 Zilla Parishad, which will have 1390 polling stations, and Lakhipur co-district will have 4 Zilla Parishad and 316 polling station. For Cachar district, our distribution and our strong rooms and counting and everything will be happening at ISTT and ISBT. For Lakhipur Core District, for their 4 ZPCs, it will be happening at
Co-District Commissioner Office in Fulartol. Bharatiya Dalit Sahitya Academy, New Delhi na Nipurak Suba National Conference of Dalit Writers ki thoram haukiba chahi lisingani ga kunmari gi December 9 amasung 8 da mana phangadaba singi ming lauthokpada yauraba P Hemanta Singhada mana kusinaba gi thormama April gi 19 irai nimita Hailakandi gi Lala Bazar da leiba mahaki sangai da pangthokre thoramasida academy asigi Assam State Branch ki organizing secretary Khaidem Kantana mipamapu Chief Guest oina ngangom Joy Kumar Potharaba President Manipuri Sahitya Parishad Assam aduga Manipuri Sahitya Parishad Assam Maru Sanglin gi nauna khalaba Vice President Koijam Sopon amadi Moirang Them Deb Singh Subram Assam Manina Chingba Miyoi Singna Guest of Honor oina Dice ki Leiting oikiba thoramadugi Anchor na W Solendro na oiki Hailakandi Lala Bazar ki Sagnairaba P Hemanta Singha Assam State Electricity Board ki Subdivisional Engineer ama oina thabak tagi potharaba matung Samaj ki thabak thoram amadi Sahitya gi lamda kudmaba ma oina Seireng larik ama supongkre ma ki kudol kaya sibu sakhang biduna Bharatiya Dalit Sahitya Academy New Delhi na Baba Saheb Dr. Ambedkar National Fellowship Award asi pibirakibani award asida lengyan ama medal ama loinana certificate yauri mana adu organization asigi Assam State ki organizing secretary Khaidem Kantana kusinaki loinana numid asida miyoi tarana saruk yaduna sereng seidinabagi thoromama supangthoki aroibada Manipuri Sahitya Parishad Tripura gi president oibiramba saknairaba Rajkumar Jitendra Jitna haukiba April gi 13 leikidabada minute ani tumina leptana awaba phongdokki haina Pukrambam Noni Kumar na thadorok pacherolamada hairi Khanganjaba ma handakta pangthokiba metric parikhada Manipuri medium school singdagi apunba mark ki chada humpu amasung masigi mathakta phangba Assam gi mahiroi singbu ikai khumnaba utpagi thoromama Sribar Community Hall Lakhipur Kasarda lakliba April gi tang 15 irai numit ki ayuki pung 10 da pangthoklagani thoramasida Manipuri medium school gi mahiroi singna subject ama natraga amadagi henbada mark chamata chama phangba singdasu ikai khumna jagani loinana atopa medium gi oirabasu Manipuri subject ta mark chamata chama phangduna pass tawrakpa mahiroi singdasu hairiba thoramasida ikai khumnagani masigi damakta mahiroi singna ngasi April gi tang 10 nungtil gi pung ahum gi manungda screen da utliba mobile number sing asigi manungda amada masa masa gi mark sheet thajin biraknaba Manipuri Sahitya Parishad Assam Lakhipur District Committee amasung Cachar District Committee gi maigi dagi khanganjari silchar sahar gi mafam mari da ngarang nungtilda Amrit project ki ising pipe pokhairatuna matam kharagi oina khusem gi singi chawmayuk na khre sahar gi trunk road ta ahan boina achoba pipe ama pokhairatuna yam khrabai singna chatok sasin thingjin khi matungda India Club Point manakta atopa pipe amadagisu ising thorak pahauki asita natana Gandhi Park manakta amadi District Commissioner gi banglo mamangda asiguma thodok asimak thokhi sahar gi mafam mari makta matam kharagi manungda pipe kaiduna ising thorakpana miyamda charangnaba pokhanki project asigi thodang lauriba miyoi singna phongdorokpagi matung ina project asigi sing pipeline sing asi ngarang ahanbagi oina ising phanghanabagi thabag asi test tawduna yengbani minute 15 romgi oikiba pibam aduda ising pipe ta leakage leiba mafam adudagi ising thoraktuna thodok adu thokibani ngasi su atopa mafam singi pipeline sing test tawgani haina mahakna panki Assam ki CM Himanta Biswa Sarma na ngarang New Delhi da Pradhan Mantri Narendra Modi ga unakre unaba aduda Sri Sarma na Prime Minister Modi da lakliba September gi tang 9 da pangthokadaba Bharat Ratna Dr. Bhupen Hazarika gi chahi chama surukpagi kumon hodokpagi thoromda mithunglen oibina ba haikre unaba aduda Assam amasung awang nongpok rajya singi chakhot thorangi tongan tongan ba hiram khaya dasu wari sanaki hairi Bhagavad Gita gi khwaidagi liraba manuscript sing amasung Naitya Shastrabu UNESCO gi Memory of the World Register da hapsinkhre Bharat ki nat amasung philosophy gi oibalan asibu malem sinba thungbada masak khangan ki bada Pradhan Mantri Narendra Modi na chauthok se bapungdokhi panbayai Bharat Munina ikiba Naitya Shastra na performing arts da Bharat ki khwaidagi liraba text ne
masida drama music amasung dance ki matang ta iri masigi polam sing asi Pune gi Bhandarkar Oriental Research Institute ta cheksina thamle hairi Utra Sanglen Sana Konungna Ngarang Kongba Leithong Phunba Sajibu Leikhun Men Bagi Thoram Pangthokre Tha Sigi Tang Marida Kongba Lengang Pokpi Pangai Laikolda Sana Konungna Pangthokiba Kongba Leithong Phatpa Sajibu Leikul Toba Pangthokpada Phangkiba Jiba Panba Sing adu Numit Mangani Chubna Jumjau Lairembida Thongni Jatuna Thamluraga Hisang Jaisam Pata Konchal Jaichanduna Thamkhre Asumna Phataba Kudam Pikiba Kaya adudagi Ngakthokpinaba Laithau Pangthoklaba Matung Ngarang Kongba Lengang Pokpi Laikol Pangaida Kongba Leithong Phunba Sajibu Leikhun Men Bagi Thoromasi Utra Sanglen Sana Konogi Maichau Atomba Raju Laifam Lakpa Wangkhai Lakpa Khabam Lakpa Maiba Pena Amadi Amaibi Yauna Leibaki Yaipanaba Pangthoki Bagaloinana Ningthaupu Punsi Yaipananaba Thongni Jaki Haina Utra Sanglen Sana Konogi Jerol Amada Phongdoragli Tongan balamda thudok hendokna miyam gi aiphana thabak tawriba singda International Icon Award lisingani kun manga pina bakhan galakpada Manipur dagi miyoi taruk yawrakle hairiba malengbi thaki mana singasi makoina hauki bachahi kayada amadi hojik tawriba thudok hendok thabak thoram singda yenglaga Tricon for World Foundation under Ministry of Social Justice and Empowerment Government of India na chahi sigi megi tangtarani thoida Nepal gi konung Kathmandu da pangthokadaba Tricon for World Foundation International Conference ta kusinagani Manipur gi oina mana phanglakraba sing adudi IB Laimayum Subharani Devi Singjamai Chirom Lekai Humanity Service ta Khetrimai Laiba Maitei Social Work ta Thaunawjam Roman Singjamai Thongam Lekai Social Work ta Khaidem Kalachan Thangmaiban Khomram Selungba Lekai Social Work ta Wangkhairakpam Sriman Nongmaibum Wangkhairakpam Lekai amadi Nursing Profession da Leibi Kaksing Tabam Sumati Devi Kaisamthong Laisom Leirakta Piragani Indian Premier League Puarida Chahi Taramarita Ngairiba Bhaibab Surjabangsina Rajasthan Royals ki team da Lucknow Super Giants ki mayokta sanaduna league asida saruk yariba khwaidagi naha oiba sanaroi oikhre mahakpu captain Sanju Samson gi mahuta impact substitute oina khankhibani Bhaibab Surjabansi Bihar gi Tajpur khungangdagini mahak lomi imung amadagi haurakibani amasung mahaki mapabong Sri Sanjib Surjabangsina mahaki ahanba cricket ki coach ni Khangan jaba ma Silchar Rongpur ADC Lenda National Highway Lambidagi meter chani rom tamak changlaga leiba lamama yonga dauri futara nithoi pakpa changpham gi lambi leiraba katha mari makhai gi lamasi pambi pamyoi singna kupamarol gi damak mobile number 6901078915 natraga 6900526135 number asida pau phobirakna bakhangalakli Bina kandi khapta nauna hangdoklaba asangbam pharmacy da makhal maka anaba kaya layang nabagi doctor gi khudong chapa phanglagani Dr. Rajkumar Pritam Sanana yumsa kaisha numit ki ayuki pung mapandagi na nungthil gi pung ani phawba aduga Dr. Saitam Bisasna numit khudingi nungthil pung ani dagi layang gani doctor appointment ki damak mangjawnona asangbam pharmacy gi mobile number 7002-663-752 natraga 7099-726-176 number asida booking tobinaba khanganjari Energy Healing Center Rongpurda computer gi matengna anauba madi ariba anabasingbo computer gi matengna layong khangdokpuna layengba hausare computer gi matengna makal makhagi anabasingi report lokthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang odaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba
khutang chikpa spondylitis, phai chingba liver amadi chakhau gyanaba, piles, wakhal gyanaba, tumba yadaba, sor chinba gi laina sina chingba layang da yarakani. Loinana matam sangna hu chenba hidak charakpadagi side effect amadi ida hu chenba toxin lairakpa i watpagi anaba koktanaba amadi steam bath ki kudong saba leizare. Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak gengsimbiragu. Mangjongna appointment ki damak mobile number 9395-732-456 number asida call tawbirakna bakhanganjari. Admission Hauzare Puri Sabam Kalachan Senior Secondary School Singirbon Kasada Higher Secondary Arts to Ming Chanbituna Mahiru Singi Tungi Lambi Sengbat Piu English Political Science Economics Amasung History Subject Kalenana MIL Subject Alternative English Manipuri Bengali Amasung Hindi Lobagi Kudong Saba Thamjari Mingjal Sel Lauzaroy Experience Lairaba Oja Singa Tambita Piriba Bannamati strike ki mami taldraba sahar gi nilkhongbadagi yamna ingna chikna leiriba mamang chapta afaba mahiroi kya puthokraba school asida ming chanbinana bagi dama lengsin biragu Puri Sabam Kalachan Senior Secondary School Singirbon Kasar akupa marol gi dama mobile number 9957796605 number asida pau khobiraknaba noluna ningsingragde. Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba paw amukhanna Delhi da meeting nipi macha ama chingnaningai oiba mawngda asiba hakchang oina leiramle. Lagliba Panchayat Mikhalasi ing tabna pangtokna nabagi damak Kasar gi District Administration gi maiketi gi chaksel thawrang lokot kre P Hemanta Singhada Baba Saheb Dr. Ambedkar National Fellowship Award ko sinakre Silchar sahar gi mafam marida isingi achoba pipe pokhairakna matam kharagi oina kusemgi singi chawmayok nakre Assam gi CM Himanta Biswa Sarma nangarang New Delhi da Pradhan Mantri Narendra Modi ga unakre Bhagavad Gita amasung Naitya Shastrabu UNESCO gi Memory of the World hapsin kre Uttara Sanglan Sana Kunungna Kong Balaithong Punba Sajibu Laikun Menbagi Thawam Pangthokre International Icon Award Lisinganiga Kunmanga Pinaba Khangatpada Manipur dagi miyoi taruk yaurakle amasung chahi 13 ta ngairiba Bhaibab Surjabansina IPL gi khwaidagi naha oiba sanaroi oiduna puari semkre Lakhipur Online YouTube channel gi paw sandok jaba ngasigi oinadi matang asida loijare